ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯁꯥꯟꯅꯔꯤꯕꯁꯤꯗ ꯑꯗꯨꯒ ꯑꯃꯨꯕꯒꯤ ꯀꯤꯆꯤ ꯑꯁꯤꯅ ꯑꯋꯥꯡ ꯄꯅꯥꯅꯤ ngasisu yokatuna ipa ipal singa yokatro thambirak pani aduna si minute manga koi sanajagadabani koi yekliba court asi hanadi lampak si field si dasmai sanajaram bani adu ngasi gi chaukalakpagi matugina mukna haiba masana si ola thoktana bagi damakta koina mattress thajaraga koi gi pu sina thambiram bada lampakta chauna matam kakna dabida sanaram badu ngasi di field course ahalaman singna hena khangbirabaduni masi malemgi sanabungda manipur gi macha singna top pa awa akoigi awang mafam ama lai masi aikoigi ipai pu singna singi i ado macha masu sing asida sang khibanani aduga mukna hairi masana si pangal lok sing amasung sarik sara ahum changba masana amani adi lai hattaktagi hauna sanarak o masana ma oibana ngasi fawbada lai hraubagi thoram singda san loisilakpada sanabirambadu ngasidi tongan masana lekai de pangthoramba akoigi mayam hojik haiba tare akoigi roi singsina sanaduna ngasidi malem gi thakta yokhana bohoda bada ngasisu players day haiba tare february tarik 15 yai farama nimit si ungna haiba masana si ipaipu ahalaman imai ben satrana hamu khwai purmaki mamangda sanariba masana si tanna bohona bada manipur akoigi yellow masana kanalo haiba sangsana sinasu yam chauna thongdang lobiduna singba pungna masana si yokhatuna ngasi fawba thamlakli masigidamak sinbilangi bukudimuk pusu ikai kujik mungna romda mieng ta bisi haibo phom thamjari minimal sufre pan ko to buto mo हाँ
yumda ro nanti itu boleh na dan ni hal mana kia mana tiram berang itu angau tu sih tu dari itu tu apa sahaja lemon lagi kia tiram berang angau ba Hãy subscribe cho kênh Ghiền Mì Gõ để không bỏ lỡ những video hấp dẫn